अहानबदा KSO न सेंटर इंडिया की निंगतमन कुकीसिंग लौखिब थौदांग सखंगबियु हाइजख्रे इंडिया की निंगतंबा होनाबदा कुकीसिंग लौखिब थौदांग सखंगबियु हाइना KSO कुकी स्टूडेंट ऑर्गेनाइजेशन इंडिया गवर्नमेंट अयिब सिरोल थादन हाइजख्रे KSO न सेंटर थाकिब सिरोल अमदा इंडिया न निंगतमनब सथखिबा खोंजंग न कुकी मियाम न लौखिब थौदांग सखंगबिगदबने मणिपुर गवर्नमेंट एंग्लो कुकी वार 1917 to 1919 asi official oina sakhangbitre asiguma thawong si manipur government kuki gi history amasum kuki gi miyam gi masakpu muthanaba honabani hairi manipur government october 13 kuki rising day ni haina mayek sengna taktuna public holiday oina laktokpu ngamkhidre asiguma thawong si kuki community bu namthana bu honabani kuki rising day si english ngani ga taraga mapanda restricted holiday ni haina manipur government sakangraba sumadu namsinduna thamkhaiba wafam Chirol aduda palli hairi government asina kuki singi culture amasum horak phambu ikai khumnatab asina mara moiraga separate administration asi khwaiti kimatik sabadi mane kuki community na kanglup asigi history asi sapsana ngaktuna thamgani asigumba history ama muthana bo honara ko kaidongai da mai pakaloi haina su KSO gi makhoi gi Chirol aduda thamli atopa pauna mabok amasung maupa ising tabadi kankre ngasi ayu haibidi ngarang ayuk sarona pung toro makai rom taba matamna Bisnupur district ki yumnam khunong mamang lekai de leiba khulgi pukri amada ahantem sanathoi devi sai khumfu ko tor maporeba ibosana sai ama makai khaktangai riba masu nupa ama poraga laigi ising sokna khona bada siride tusilaga pukri de tasinduna gyan mangnaga lekhi hairi adobu sanathoi devi gi matung induna pukri de ising sokpada yorokhibi sahi ma khaktangai ribi masu nupi ahantem ninthoi nganbi apokpi gi maming ahantem romena मियाम तानबी इवो इसिंग ताखरे मियाम अमुक कनबियु हाइदुना कपलग लरकपदगी मारकपद लेरंबा मियोइसिंगना सेंसिलक्तुना अहंथेम सनाथोय अमसु माकी नंगलदा पोबा मसु नुपा अहंथेम लानथोयबा सही अमा मखाई कनबंगम हौरेदि अमरोमदा यामना थाजनाय ओइदिबा पावमना ngasi jirida Kuki Militant akan mong landarakhiba thawdo duda thajana oiriba paw amana Kuki Militant ama sirga kharana aso apan nangle haba pawma Fongdong ngarakli myam punna no babtit ngaminasi Manipur top channel gi maikei gi maru ebi I pau sing myam da thamjari ahan bada khongnang thaba university da continuing medical education program hawdokre khongnang thaba university na ministry of ayush ki makha da leiba national institute of naturopathy pune ga khusamna na sinduna recent trends in naturopathy and yoga haiba hiramasida continuing medical education CME program sel dokre Imphal East ki Khorai Saithabi lerakta leiba university asigi auditorium da North East ki ayush practitioners singi oina pangthokliba program asigi ngasi hawdokpagi thoramda National Institute of Naturopathy NIN ki director Professor Dr. K Satya Lakshmi Khongnang Thaw University ki vice chancellor Professor N Jay Kumar Rajarshri College of Education amadi skill Tripura ki director Aka Narendu Bhaktasariya amadi Khongnang Thaba University ki din amadi director Dr. Aribam Goneshwar maru eba mithunglen sing oina saruk yakhi Thauramadu ki manungsana Khongnang Thaba University da yoga amadi naturopathy ki matangna tungan ba course sing hangnaba NIN Punega OMU amasu sign tonakhi Thauramasi Dr. Aribam Goneshwar na haikibada pangthokliba program asi naturopathy amadi Yogana miyo with the PD kana basing amadi matam sunana honakli basing asi khangan mangani program asin lamasi the lady ba miyo sing na madi lena tungan course kya gi matang su khangmangani loina university asiga NIN ga MOU sign tawduna tungan ba course hanga to ribasina university asi NIN gi North East Center gi hub amasu oiragani haina phongdokhi makasa tharak poina to paawmna tamai gi Nalong dadi ana yorok pasing wagi sagai da puthokpana tan atai pambai letri Tamelong district ki Tamai division ki manungsan ba Kuilong area gi Nalong khul da leidiba khunja singgoina di ana yorok pada nariba miyo du wagi sagai saduna Nagaland gi parent district tamna layeng musapana tana atopa layeng nabigi pambai amata letri Nalong amasum akoibada leidiba khul singi khunja ama narak matamna wari Wagi sagai da haplaga Nagaland gi layeng santamna satlaga layeng ba haibasi anauba moidre haukiba sahi yangkai hena sataduna laklaba thaba mane khulasi gi khunja singa mayuk nari ba awa bu kudong sada basing libe gi loiba naibanati
Say Sigi August Taragamanga, Indiana, British Ki Makutigi Ninkatam Kiva, Namiki, Harautia Mapong, Namit Adumaktada, Nalong Kulgi Kunza Taru Aruba Pibum that Narakodegi, Kunzashan, Yamnawan, Wagi, Sagari Saraga, Sing Lambida, Punkya, Kong, Nagalingi, Baren District Dana Salaga, Laying Nabukonaki, Tamay area Masum Akoi with the Ladiba, Kunza Singi Oina Ana, Layingi Kudongsa, Barana Maning, Tamkiva say Humdra Helaba Power of Pangbaletri. Ana Lengi Kudongsa, Pangdava Natana, Kul Singa City Atopuma Pam the Garina Satpayaba Lambi Singasi Powerletri. Sarkana Kungang Kudimak May Pangre, Laura was Kulisan Sipawa Electric Pangri, Mobile Internet Kudong Sava Electric, Apamasida, Ana Ling Kudong Sava Pangdava, Sinamaram Oerga, Mamal Yamlaba Tawaika, Laying Big Kudong Sava Pangdavagi, Kamutak Punsi, Lombigi Taudok to Enatoki. Manipur, Pan Kiba Sarkar Kiana, Tamay area Sibu. Tauksabitan Lakpan Maramoraga, Nasisu Kunza, Kiakari Sunataba, Anaba Masa Ama Yorapada, Ashiana, Mayunagadra Hivigi, Mipaiva Pokton Lady. Iramasiga Madi Lendana, Nalong Youth Club Ki President, Sumsang Bow, Pamina Fongtopada, Indian Constitutional Labour Sigi Citizen Kudimak the Pangani Hina Lauriba, Fundamental Right to Life Kimakada, Ana Laying Bigi Hagasima, Tamay area, Manipur, Pan Kiba Shakar Kudimanga, Nathaidana Lakli. Mamang Saktimana Singwa Gari Khara, Kulasida, Yorkshutlam Labadusu, Nong Sukiba, Singlambi the Kudong Sadabakaya, Mayuk Navana Maram Weraga, say Sigi me tarting a sipav Kulasida Gari Yamata European Kidi, Kunjasangi Make the Manipur Sakar Gimari Lenapa authorities in the Lambi Samina Bakara Haza Hrabasu, Nazipav Gari Satpa Yaba Lambi Amata Kulasida Europa Electric, Kunjasing Sarkar Digi Mating Pangdava Kangatana, Local MLA Digi Pau Mating Ama Pau Pangdi. Manipur Sarkar na Mirai Viva Sina Maramoiraga, Nalong Amadi, Kuilong area de Ladiba, Mioikiagi, Essential Service Kudung Saba Mapava, Pangdavana, Haukibusai Kias, the Awabukia Mayu Maduna Laki, Kunjasangi Makedi, Manipur Sarkargi, Directorate of Health Services, Local MLA Madi, Manipurgi Health Minister Atubumatam, Kuilong area Amadi, Nalong Singbo Mapamda, Ana Lengi Kudung Saba Panganava, Tauranga Masinbio. Karigumba Sarkana Tauksada Maram Weraga Kulising Sida, Karigumba Hel Kamari Lenaba, Crisis Talk to Namishimina, Yorok Patarabadi, Madu Pumbagi Daita, Manipur Sakana Puguda Benhadi. Makasa Tarapo in a topa report Amadana, Manipura took Libi Irangasin, the drug trade road up. Hongdora Pudigi Megalia, drug trafficking is sound setting Mayunari, Minister Paul. Meghalaya Myanmargi Golden Triangle Ganakna Leba Masu Manipur House Tokli Batang Dulaita the Wafiba Masina Maram Weraga, drug trafficking Gisanka Hena Hengale, Masina Maram Wera State Ki Border Security Section Taran Kahena Kankan Crep, drug trafficking it Hawong State Katana, Lakshan Namloidamana Interstate Cooperation Matok Taihena, Meghalaya Social Welfare Minister Paul Lingdona Fongtokre, Minister Sina Makatana Haikibida. State government ki makai digi drug kamadi lena wa thawong sing laksina na ba akan wa thabak thorang sing pekalagani loinana New Delhi gi khongsat manungda mari lena ba union minister singa unaduna hiramasi gi matang ningthi na mek sengna paudam duna state amasum central government ani punna drug ki trap thawong sing laksina na bhonaragani state adu da drug ki wa thawong sing laksina na ba minister na lit tawba dream mission yauna atai thawong kya marum spekhali State Sarkar Lakolakliba Kongtang Asiga Mari Lane Department of Social Welfare Gimakedigi Anti-Narcotic Campaign Gitabak Yamnaka Satavare Local Governing Body Amasum Belas Defense Force Gimakedigi Community Level da Drug Kiweba Tawong Singasi Laksina Bohonari Kudong Tingai Weba Zagasing the Community Action Gidamak Legal Framework Spigani Mezoram the drug trafficking Gitawong Kahan Hengalak Libasi Golden Triangle Ganak Navaduga Manipuratuk Lib Irang Sinamaramoiraga Hana Leramba Draki Thread Route Atu Hongdolaga Meghalaya Power Satpana Asobamaramoidi Manipur Housing Tangdulaita the Bapibum Ama Lerakli Vasina Mezoramasi Asobodraki Hab Amoide Machina Maram Oraga Meghalaya drug trafficking Asoba Maramamoidi State Adru drug thing of anti-narcotic task force ki mapangal Henakaanabasu Mapung Pana effective Oibangamdi Drug Putok Pusin Tauribasing Makoina Aikoina Akoina Midna Irai Line Ubangam the Zagasinda Taubana Masibu Mapung Pana Lakshin the Nabuhona Vibesi Aruba Amadi Oidi Haikenasu Paus the Makatana Fondorakli
Makasa tharak poina to papa mana RGKR Medical College ki junior doctor sing sara henba ki khongjang changsilak pa numit taraga mari ni sukre doctor kaya hospitalized tawkhre RGKR Medical College ki junior nupi doctor ama khatkhiba thawdo ki justice pura o amadi doctor sing ki safety ki thabak paikhatlu haiba demand tawduna junior doctor sing sara henba ki khongjang changsilak pa numit taraga mari ni sukre junior doctor singna sara henba ki khongjang changsilip mafamda hakchang e phibam yengsilaba lengakna duty tan khiba doctor sobenduna phongdokhibada sara helibu doctor sing hakchang e phibam yamna soksile hospital la yengba ki tangai fadaba leire doctor kya am sara henba ki khongjang changsilamadagi hakchang e phibam soksilaktuna hospitalized toba laikre hanis phongdokhi RGKR Medical College ki hanagi principal Sandip Ghosh yauna official kaya RGKR Medical College ki senza thumjagi wathuka mari leina CBI na case lakhotuna investigation sathari ngarang CBI gi mekidigi state lengak ta ayi Chirol ama thaduna karigi damakta senza thumja da sena bo official sing da marueba posting paheliba no hainangki state health secretary da Chirol thaduna RGKR Medical College ki wathuka mari leina hiram sing da wohang kya sangki CBI gi Chirol duda maming panbada yaurakhiba doctor Sujatana di ma college asigi posei leiba madi tender ga mari leinaba process sing da yauba leiti hospital asigi unit amagi head oina thaupu bani haiwa wafam phongdoki Indian Medical Association Senai gi timna su RGKR Medical College junior doctor sing na sangshiliba khongjang asida support tawba wafam phongdokre Karnataka da leiba junior doctor sing na Kolkata gi doctor sing gi khongjang da support tawba oina thabak lepi gi khongjang sangki Mara asida Kolkata da leiba government hospital amada mai salakpadagi anaba marfurom mafam adurigi lakhoki ICU da leiba anaba miwe amadi laikhidre adubu mahana laikhidaba si masagi anabana laikhidabra natragana mai salakpa sina laikhidabra habigi sabsaba maram khangmangamdri mayhau langpok adu hek thokpaga athubada fire service sing team sing amadi police ki team sing changsindun anaba sing hospital adudagi pothoraktuna atopa hospital sing phokhi Fire engine tararom sijinaduna mai kanbagi thabak sathaki anabasing adu hospital gi mapana puthoraktuna mafam sana thamlaba matungda ambulance ta haptuna tuan hospital singda makhatana layingna pukhi West Bengal gi Fire and Emergency Minister Surjit Bose mahaulang pok thuliba mafam madu da satuna yengsinki Fire Service ki Director TK Tata na thauto udu gi matangda minister ra pawdam pikhi Atian mamatam gi manungda fire service ki team sing sangsinduna mai kan bamadi mi kan bagi thabak sataki matam sana anaba sing lakhu hobudagi kudung thiba phibam di oikidre mai salakhiba duna maram oiraga hospital gi ward singda maikhu patient bagi anaba kaya sorhonba waduna launar pa kaya yauki rescue gi thabak thuna sathabadagi aso apani yaudre fire tender sing mai kan bagi thabak matam sana sata hobudagi hospital asigi saruk khara maina sakra busu saruk khara di kan mangam hore Mayau langpo osi matau kram thoki bano habi ki matang da makata na thizili hairi su paus da makata na phongdorakli ado tentang na sumna thamjaram ge duga hauji ko ina di mayam paus su matang sa lusinjarage masum mayam pun anau update ngamina sena channel sigi make de gi sumyang famda makata na thamjari mayam pun anau update ngamina si